Thadou Defense Army TDA singna Myanmar gi Lalim village da leiduna tongan ba makhoi gi homeland ama tanaba kana changchili aduga somdana Manipur gi isam chamjaba maitei singda Thadou asi Kuki nate haina utchaire German amadi Tiger Road sembda Forest Department gi ayaba lwbra haina pikna phongdoragli State asigi tampaki mafam kayada leiba Reserve Forest da Forest Department na miyam changba tingliba si sogali adubu Kuki kulai paiba signal German Road amadi Tiger Road sengani haina thanglakliba khongthang asi Forest Department gi ayaba lwbra haina Peace and Integrity Committee kiamgai pikki convener C Hais Mega Chandra na phongdokre wafam asi ngarang pik amadi all kiamgai nupi sauka thorang loop anina sinduna kiamgai mayai lekai da leiba Masai bungo khagemba laibungda pangthokiba Petroi degi thoramda phongdokkibani Tonjao School Kiamgai Ideal High School Premier English School amadi RM School Kiamgai gi mahairoi singna sarugyaduna pangthokiba thoram aduda Mega Chandra na makadana hai ipaipu singduna apunba Manipur amagi wakhalon ga loinana sagatcharamba Manipur asi haudiki luchingba sing achida mapangal thongna aduki matik chelhaningi Kuki militant singa chanariba su asi makhatana changthaba yaroi haiba miyamgi warep adu Parliament session singda pukhatuna khananingi mahangna hai tampaki mafam kayada leiba Reserve Forest gi mafam singda Forest Department na miyam changba tingliba si pikna mapung phana chogali adubu German Road amadi Tiger Road sengani haina honoragli asida Forest Department gi ayaba lwbra natraga makhoina popi thariba forest ki lamsing asi Forest Department na yengsinbagi mathau tadabra haibagi asoba wahang ama oiragli masi lengak natraga mari leinaba singna su miyam khangna pakum pifam toi haiki Arambai Tengol Unit 29 na mayai lambi semdinkhre Lengang na matam changnadagi sembidabana maram oiraga miyamna noma kangna khudongtiba kaya mayonariba mayai lambi Arambai Tengol na semdinba hokre ngarang kaisam thongdagi hiang thong phawbada leiba Arambai Tengol Unit 29 na August 12 athoba singye ningsing numit ka mari leinana mayai lambi gi soklaba kongkut sing semdinba haukiba aduga mari leinana Arambai Tengol Unit 29 gi commander Romesh Songthamna haikibada Thawaina pontha pikraba thoba ipaipu singi mafamda awangba thakta ikai khumnaba utpa oina Arambai Tengol gi lusing purel koronganba khumanga tanaraga mayai lambi sembagi khongthang asi paikhatpani lambi asi matam sangnadagi sembidabana maram oiraga lambi asida chathok chachin tauba miyoi singda toine accident thokpa maramna achok apan misimina kaya yauragle phibam asi yauraglaba phawba lengangna sembidaba maramna leikai leikai gi miyoi singna Arambai Tengol Unit 29 da lambi asi sembina bahairakpadagi JCB ama roller ama amadi tipper mari sijinaraga semjinba haubani haiki Panba yabadi chahi asigi February 13 degi state asida PR lengak lakhibadagi Greater Imphal yauna state asigi National Highway amasung State Highway singda lambigi phibam hainingai leitana soksilakpana haujik miyamna chathok chasinda yamna chauna khudong chadaba mayungnari miyamna lambigi phibam soksilakliba asigi yengduna PR amadi mari leinaba loisang singda sembinaba haijarabasu ngasi fawba thabakta onthokpa ngamdana leiribani Miyoi kharana lusingba oiningbadagi lengak ama sema ngamdana leiribani haina karam siamna phongdokre haujik oiriba Manipur gi phibam asida nakal amadagi oiba aigi phurukki kanglukki wangang laga leiragadi kaidongnungda nuksijana ba purakpa ngamloi miyoi kharana lusingba oiningbadagi lengak ama sema ngamdana leiribani haina langthabal kendragi MLA karam siamna phongdokre wafam asi ngarang August 13 athoba singi ningsing numit kamari leinana Rashtriya Modi Seva Samiti na sinduna Kangla Western Gate mamangdagi Maibam Lokpa Singh Phawba chatkiba cycle rally aduga mari leinana MLA Karam Siamna phongdokkibani cycle rally aduda miyoi chahum romna cycle thauki Kangla mamangdagi hauraga Khwairaman Kaithel Phawraga Waheng Lekaidagi Kaisampat taraba matungda Tidim lambida chatlaga panthungpham Maibam Lokpa Singh yauna khongsanki MLA Karam Siamna makhatana phongdokkibada Manipur imagi apunba saktam ama sagalaga Aikoi ingna singna nuksisanana laiminadaba yaroi haina lamdam asida laiminariba kanglu phuruk khudingmangna wakal khantaminaba tai Manipur miyamna lamdam asigi lengdaba lengak ama mathau tai haiba asi loina khangnai President rule lakpadagi lau uba khara yare nomai khara phagatpa ngamle development khara di lakle hairabasu IDP singde mayumda hanjinba ngamdri National Highway singda free movement oina chatok sachin yadri haujik leiriba phibam asida CSO sing amabdi legislature singi wakal chusinaba mathau tai haiki Border pillar number maripu mangagi area dagi UG ani phare Police Control Room na ngarang thorakpa sirol amada Tengnopal PS ki manung chanba Indo-Myanmar Border pillar number maripu mangagi area dagi Imphal West ki
Ngariambamdagi Sinam Boris sahi kunithoi amasung Thanga Salam Laikai-dagi Ningthaujam Mairaba sahi kunmari kauba PLA gi cadre ani phare hairi. Truckna thombadagi siba yana soklabi nupi amagi punsi kankre khongjel yangna thaurakpa truck amana thombadagi phibam thina soklabi nupi ama Faridad ki Amrita Hospital da 19 lak hana surgery tawraba matungda punsi kanba ngamkre masagi sahi 39 surabi Pinku Mani Talukadar Kaubi Guwahati dagi nupi adu haukiba January kunda truck amana thombadagi phibam thina sokpagaloinana haksangi tongan ba saru amadi tisu pumnamak amangata thoki tongan ba hospital kayada layengnaba pukhatlubada layeng biraktabadagi January 15 da Amrita Hospital da pukhatuna layengki Hospital aduda senior consultant Dr. Shikha Gupta amasung mahaki timna khudakta layeng chathabaga loinana thangnaba numita operation makal 19 pangthoki Dr. Singna ningthina layeng badagi phibam thina soktuna siba yabagi phibamda leirabi soklabi nupi adu ngasidi phibam phagatuna masa mathada chatpa ngamle amasung mayumda hankhre hairi Laikai da lairiba miyamna tangai fadana tha amagi manungda amuktang oirabasu punsinduna khana nainaba mathautai haina MLA Robindrona phongdokre Laikai da lairiba miyamna tangai fadana tha amagi manungda amuktang oirabasu punsinduna khana nainaba mathautai haina Mayang Imphal East-gi MLA ke Robindrona phongdokre wafamasi ngarang Entom Chauba Higher Secondary School na sinduna pangthokiba Petroi Day-ga mari leinana school asigi oja singna sinduna leibak ningba sareng changdamnaba yauna pangthokiba athoba singi ningsing numita saruk yaraduna phongdokibani mahakna makada na hai haude school asigi waliba infrastructure sing amadi oja sing mari leinaba authority da tharaknaba aigi maikaidagi honagani aduga school asida hana oja leiramdaba asi mahiroi matik chana leiramdaba adu haudik mahiroi amadi oja matik chana leire masi pumba school asigi oja singi asoba thodangni ngasidi government school singda masing khangdana tamnaragli haukiba sahida class 11 amadi 12 ki admission fee lawdanaba haiduna school gi maikaidagi khangalakpadagi aihangna class 11 amadi 12 ki admission fee lawdanaba DOE kiba aihangna ahanba MLA oiramgani atopa kendra gi MLA amata DOE batade haina mahakna makhata ki Saraswati College Pangaida Petroi Day-gi thoram pangthokre Imphal East-gi Pangaida leiba Saraswati Institute of Management and Paramedical Science tinduna ngarang Saraswati College da Petroi Day-gi thoram pangthokre thoram aduda Indian Red Cross Society Manipur-gi chairman Narendra Ningomam na chief guest Saraswati College gi chairman plus Pizam na president Diamond TV Wahong Radio gi MD Zemas Haikruzam Kurai Nandaibam Gram Panchayat ki ex Pradhan Yumnam Chitra Madi RD and PR gi extension officer Telem Ibosha Singhana guest of honor gi saruk yaki Manipur da organ donation system gi mapangal kankat hanba mathau tare haina health director na phongdokre organ transplant tawbada north east state singi manungda Manipur na ahanba position da leire Sija hospital da liver transplant tawnabagi license fangle haina Dr. K H Palina phongdoragli Manipur da organ donation system gi mapangal hena kankat hanba mathau tare haina Manipur lenga ki health services ki director Dr. Asemba Gonmaina phongdokre wafamasi ngarang langol da leiba Sija Hospital and Research Institute layeng sangasigi auditorium da pangthokiba World Organ Donation Day 2025 ki athoiba mithunglen oireduna phongdokibani ngarang gi thoram asi answering the call haiba pandam gi makhada pangthokibani thoram asi organ donation amasung organ transplantation gi thabak singi matangda miyamda wakal tahanbagi pandamda pangthokibani